Manipur Public Service Commission MPSC na sengdokpiduna meeyam gi chamamnaba kokhanbiyu haina Kanglei Park Students Association KSA na wapham kaya thamlakli ngasi lup asige Secretary Publicity Langkolsam Rajesh na kujekpiduna thadorokpa cherol aduda Manipur lenga ki Higher Education Department gi makhada leiriba Government College singi Assistant Professor Chambriga Taramapal MPSC ki khutangda launabagi damak lisingani kudmanga ki December mangada recruitment notice thoki notice adugi point number 3 gi education and qualification da balliba concerned subject haiba tamadugi mohta concerned relevant allied subject haina lisingani kudmanga ki December Taramapal da thokpa notice amada nauna semdoraki ngasi fawba MPSC ki maikai digi nakai sengba clarification ama fawba thamdaba madi form thajinbagi matamsu sangdoktabana miyam amadi aspirant kayada chamamnaba phawhanduna thamlakli maramaduna MPSC authority na thuba matamda hiramasi matangda miyamda khangna clarification ama thambiduna miyam gi chamamnaba se kokhanbinaba KSA gi maikedi MPSC authority da khangalagli Nakalamaromda recruitment asigi form thajinbagi thabak asidasu MPSC authority gi maikedi gi achoba soiba madi section dabagi mami yamna chawna tari lisingani kuntaru ki January 18 gi ahing nungyai fawa online da form thajinbagi matam piraga hard copy sizinabagi aroiba matam su January 18 da oirabadi MPSC asi lisingani kuntaru ki January 18 gi ahing nungyai fawa office hangduna form losin gadori bra haibagi achoba wangama thorgli Asigumba section dabagi thawung ase MPSC gumba highest exam conducting body yamana asum tawduna leirabadi MPSC da karamna miyamna thajaba thamgadori banomadi asigumba film asida MPSC na loba recruitment exam da thajadabagi chang hengalakani maramaduna asoiba singa si sendoktuna nauna online namadi offline da form thajinbagi anoba matamama lebiu haina zero lasida makata na palli